Hi everyone, Namaste, Kurumjari. A good plan is better than a perfect plan tomorrow. Let's get started. Today I have a beef curry with pan thongba, panga shansa ko. Aduga shansa shinju chutney tauba aina ko. Aduga shansa si kra tauba leire, shoibum irumba leire, salad leire, cucumber ga tomato cabbage sam ko. Adu ngasi ni haurase. Adu ngai ka zani hauba chaba si. ꯑꯩꯅ ꯁꯣꯏꯕꯨꯝꯒ ꯑꯂꯨ ꯉꯥꯛꯇꯪ ꯏꯔꯣꯟꯕꯅꯦ ꯉꯁꯤꯁꯦ ꯁꯤꯡꯖꯨꯒꯤ ꯁꯤꯡꯖꯨ ꯉꯥꯏꯔꯦ ꯁꯟꯁꯥ ꯑꯀꯪꯕ ꯁꯤꯡꯖꯨ ꯍꯟꯖꯥꯡꯒꯤ ꯃꯔꯨ ꯌꯧꯔꯒ ꯍꯥꯎꯋꯦ ꯁꯔꯨ ꯍꯥꯏꯕ ꯍꯥꯎꯋꯦ ꯁꯟꯁꯥꯒ ꯄꯥꯟꯒ ꯊꯣꯡꯕꯗꯤ ꯑꯗꯨꯝ ꯀꯤꯔꯤ ꯆꯪꯕꯅ ꯈꯨꯟ ꯅꯤꯡꯁꯤꯡꯉꯦ ꯉꯥ ꯑꯇꯧꯕ ꯑꯃ ꯍꯥꯞꯄꯅꯦ ꯑꯩꯅ ꯍꯣꯔꯦꯟ ꯁꯟꯁꯥ ꯈꯛꯇ ꯆꯥꯕ ꯌꯥꯗ꯭ꯔꯗꯤꯅ ꯁꯥꯏꯗꯇ ꯊꯝꯃꯝꯒꯦ ꯁꯤ ꯍꯥꯟꯅ ꯆꯥꯈꯤꯒꯦ ꯍꯥꯎꯔꯕꯖꯥꯠꯅꯤ ꯍꯥꯎꯋꯦ ꯈꯨꯟꯗꯗꯤ ꯄꯥꯟꯁꯦ 24 hour available ne January to December ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯃꯤꯅ ꯍꯪꯉꯗꯤ everydayꯒ ꯍꯥꯏꯅꯔꯤꯅꯦ ꯅꯨꯡꯁꯤꯌꯦ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯕ ꯃꯇꯝꯁꯦ ꯂꯥꯛꯑꯣ ꯌꯥꯗꯕꯅꯦꯍꯦ ꯁꯟꯁꯥꯁꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯏꯌꯦ ꯑꯩꯅ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯣ ꯑꯗꯨꯒ ꯃꯤꯛꯁ ꯇꯧꯔꯒ ꯇꯣꯠꯄ ꯃꯣꯔꯣꯛ ꯈꯔ ꯁꯥꯏ ꯑꯗꯨꯕꯨ ꯏꯔꯣꯟꯕꯁꯦ
ꯃꯣꯔꯣꯛ ꯁꯥꯔꯁꯨ ꯍꯥꯎꯕꯅꯤꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯒꯦ. ꯕꯖꯥꯔꯒꯤ ꯄꯥꯟꯅꯦ. ꯆꯤꯡꯒꯤꯗꯤ ꯅꯠꯇ꯭ꯔꯦ, ꯃꯌꯥꯡꯁꯤꯡꯅ ꯌꯣꯟꯕ. ꯄꯣꯠ ꯆꯩ ꯃꯌꯥꯝ ꯃꯅꯤꯄꯨꯔꯒꯤꯅ ꯍꯥꯎꯋꯦ, ꯅꯨꯡꯁꯤꯌꯦ. ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ. ꯃꯅꯤꯄꯨꯔ ꯃꯆꯥꯅꯤꯅ ꯃꯅꯤꯄꯨꯔꯅ ꯅꯨꯡꯁꯤꯌꯦ. ꯍꯥꯎꯔꯦ. ꯐꯅ ꯌꯥꯝ ꯆꯥꯔꯦ. ꯁꯟꯁꯥꯅ ꯍꯥꯎꯋꯦ. ꯌꯥꯝꯃꯤ. ꯉꯁꯤꯗꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯁꯤ. ꯃꯊꯪꯗ ꯑꯃꯨꯛꯀ ꯎꯅꯔꯁꯤ. ꯕꯥꯏ ꯕꯥꯏ.